Ngarang numidang Imphal West ki Additional SP Operation Moirangthem Amitpu masak khangdabasingna faruba amadi commando personnel kharabuna furambagi thokdok adugi matangda Manipur leingakna thabak amata lokalaktaba yaningdaba fongdoktuna jingyada khun ngakpagi thodang loramba commando sing khun thadoktuna hanakre state force sing hanakibadagi miyami paiba poknare haire Imphal East, Imphal West, Thoubal, Bishnupur amadi Kakching district singda mathau tawriba commando sing khutlai thadoktuna mathau tawba lepkibaga loinana Mafau Dam, Tumukhong, Moirangpurel amadi Nongbrang yauna Maikai adomda ahing nungthil leiduna khun sing ngaklamba Imphal East district amadi Thoubal district ki commando sing mafam adu thadoktuna thoklakhibani haire Hiramasigi matangda Nongbrang Tumkhong Lairembi Youth Club ki secretary Ningthaujam Boboi Maitaina Fongdorakpada Mamang Chahigi May 3 dagi Kuki militant singna landarakliba asida Imphal East district ki Nongbrang khunda state force sing thambiduna miyam asibu ngak senbirambani adubu ikhang khanghodana ngasi state force sing lauthokiba asida miyamda mipaiba fawhalle haiki Khunasi chingani ki marakta leiba khun amani ngasigi state force sing hanakiba asida kunja singdi chenaba fawba yaure hairaduna chingda khun ngaktuna leiramba state force lauthokiba asi maram chade makoina leiriba khun asigi mamang ching singda kuki militant sing leiri habaki pau fangi maram aduna state force sing lauthokpiganu ngasimak amuk hana state force sing thabiraku haina leingakta appeal tawrakli on 23 gi me hum dagi maitai ki irang lan maram oirakanda Koi Imphal East manung channa leiba Nongbrang khulda state force thamduna yang mi paiba kohanduna matam khara leiringai charaga sida ngasi ikhang khawduna state force tokthokpa sida nungnang phawi amadi leiriba khulsigi mong asi singani gi marakta leiba khulama oibana maram warkanda ngasi miyam singasisu mi paibana maram warkanda chenaba kya ama yaure maram aduna state force tokthokki basi maram singa chade hausimak state force thabiro haina government mai kai dapi appeal tawjari loina hojiksu akhoi gi mamang sing haiba tare sigi jaga sida akhoi kuki sing lei haibagi pau akhoi phangjai maram aduna government na ngasi lakhok piriba state force asi tawbidana ba ngasi mak thabirakna ba akhoi government appeal tawjari Maira paibi amana fongdorakpada mafam asidagi state force sing hankiba asi khunja singsu khangna hogdre nupi angang sing mi paibana mafam marang khangdana chenare yamna wana leiramba khungang asida state force sing lakpadagi khara safarabani adubu ngasi ikhang khanghodana state force sing na hankriba asi karigino haina hangladuna leingakna miyam asibu nungsibiyu karigumba athuba matamda state force sing thabiraktaba tarabadi khunja sing kadaida chatlu haibano hainasu hanglakli nongbang phul haiba jaga asi yamna red zone loina leiba mafam oibana hojik ikhang khanghodana state force sing asi chatkirame akoi lekai na ayamba khanghodadana hojik mafam asi mi paina ba leibangam na dre nupi angang sing mafam rang khangdana ko chen nare hojik mafam asi singani na kuki na khundaba singani na koisalaga akoi hojik yamna mi paina hana me ahum dagi mi paidana pakhatana ki kaidor kadage haibagi ngahak laita kapna dana ama amuk kapi amuk lepi amuk ngahak laita sumana yamna wana leiramba sida karigino ngasi ikhang khanghodana state force na thado maga chakhibase hojik yamna tuba pung ani ahum gi matamda sarkarna akoibu nungsibiduna ngakpi senbina bagi damak state forcing atu matamda thabiro haina nolokna haijari lasidagi state force lokthokpa yarai lasidagi nongbrang lokthokpa yarai